State asida lorok tha matamda chahi khudingi Phoubei Mei Tharamle thodok thokpa leptre hauki balai papokpa amadi yumsakation nimit ke lonaba ahing dasu Khangabok ki Angom Loukol Da Sakhangdaba Singna Phoubei Mei Tharamle amaromda ising phangdabagi amade har phangdabagi awaba marakta kanna hotnaduna ujakiba lawfam amade charamdaida ahing amada mai tumna thadok piramba ase thamoi shokna yajaningde Sanga na fauba tawroidova thabak asibu tawriba miyoi ase thidokpiduna action lokhatpiu haina lomi ama oidiba saikom thabana Manipur lenga ke pokning singchilakle Thawal district ki manung chanba Khangabok te leiba Angom Loukol da law sangam amaromge oigadaba khauraga thamba Phoubon sing hauki balai pawpa amade yumsakation limit ki lonaba ahingda Sakhangdaba Singna Phoubei tumna thadok piramle Lawfam asli Khangabok makha laikai dege saikom itomba apokpa laikhidraba S Gaurachandrana lawshan lawraga ujavani haide mafam asida ngasi pangthokiba pawgi mifam amada S itombage loinabi thabana phongdorakpada makhoi gini haibada karisu leite tumba machet chaba maset yamna wana hotnaduna lawfam ase lawshan piduna ujavane adubo ngarang nungthil Phoubon khomdana bachatpada ut olaga leirambane miyoi bagi minungsi macet amata leitana ahing amada maina tumna mai thadok piramliba ase yamna pende Manipur lenga ki chief minister amade merlena basingna bedeng sangbiduna maralai basing phabiu haiba wafam thamlakhe Parida lajate ngodi law sangam khak sanjabani law budi kharchawe adu law si ngarang makhang lahal hin sida masjid oi thadok piramle aina ngarang thil law si Phoubon khomge hana lakani han tin de chan pan tra ko murani ngarang ni chan pa ga jala kan lang matam da thong ti hario thong ti lo adu ai di kai ta sulai jete kari ha ga dok su khang ti me amna kari asina kari na ha sa kari ni ni hari pa mi oi se kari no thidok pi ra ga idi kari ti chaba praman ai kari hai dom hai bang khang ti tham mo je chagi jamwana su sujabani